ngasisu yamna nungairaba wari amamu puduna laksari ngasigi wari asigi maming hingchabigi masanupi thaina mamangaida lebak amada ningthau ama palami ningthau adu magi maharani marige loinana matam khara nungaina lerammi nongmadi masak matau sangkholabi mupung marei pharabi nupi ama konunggi sanathong mayada satlare ningthau do nupi masa adu ubamaktada nungsiba ma pokre numit mari mangani sum usalaklabada nongmadi ningthaugi sanamangda koksalaga maharani oiro hairami nupi masaduna adudi lohongtringaida maharani mari asi mami kotho maru kotho sunu yangang taiduna umangda thadokho asumna harabada nupi masadubu pamanduna ngauraba ningthauna mana hariba maktu tawduna maharani mari dusu tanthokre adudagi nupi masadubu maharani hapiduna panminare maharani marigi mamit nipal adu nupi sida pire maharani mari adu umangda khangpuk masa amagi manungda yamna wana punsi lelakle mamit su tanglabanina koina sinjak thiba chatpasu ngamdre maram aduna maharani ahanna pokpa masa adu pokpada ngairingada setuna sathokre maharani ani suba amasung ahum subagi masa singdusu makoi marina sathokre maharani mari subadusu masa pokpagi matam osilakle mana khali isi ahungi masa singchu aikoina jenaduna sathokre aikoibu awabadagi kanbinaba kanasu leitre aina angang nupa ama poklabadi isi ahumda amata taklaroi aikoibu awaba asidagi kanbinaba mabu sawba phawbadadi mayoklake mari suba maharani adu makum matha suraduna angang nupa ama pokle adubu mana masi ahumda nung ama pokle haijanduna angang adu khara thapna thaidokre asumna lona yolakpadagi angang adu pungkak chawraktuna sanjel sangkak ngamlakle umangda sansenba lakpa angang macha singa marup sanahanduna nongmadi konunggi lampakta kangji sanaba yengloi laigi nongdamni nongmadi ningthauna nupa masa asigi masak urare ubamaktada masa makki matawgum nungsikre asumna toina unaraba matungda ningthauna kuksilaga matam bakta pamkhulamme aduga hanglaklamme ibungo nangbu kanagi masano angana isam samna umangda leibi ima mitangbi masani sumda kumlabada laigi nongdomdagi ningthaudo mamangi wa amata ningsingba thokidre ningthauna nungsimanbadagi konongda leirasi hairaklabada angana mamagi yathang lawjararuba matungda konongda leikhi tungda maharani atonbina angang adu kanano haiba khangladuna thuna harhaudaba yati haiduna nongma hairai ibungo nang aboki manakta sithi asimatada thilujo asumna nupa masadu tharakle sithi puroduna nupa masadu sagol ama tongduna maboki manakta asum laklammai mathang sum lakpadagi waraduna angang adu ukhong amada ngaraduna pothabadagi tumthakre tanja asida nupi masa ama turenda ising sokpa laklammai masak matau sangkholaba mathok karakpa nupa masa ama ukhongda ngaduna tumleba adu ubada nupi masadugi pukningda angakpa amadi muksibana pungthan thalamme khasitang sangsenduna yengbada nupa masadudi koyata sithi ama thelabadu ure mahakna sithi adu laururuga phaktoktuna pare ima angangsi hek yobaga hatokpiu nupi masadu pakhatkre asuk nungthijraba saktam asibu karamna manghalasige khanduna sithi marol onthokle ima angangsi hek yobaga lohongbiu nupa masana tumba hoglakpada maboki manakta satkre mabokna masana pirakpa marol do taawda ngasai sithi marol onthokkibi pharaktuna yokhibi ningthaugi masanupi aduga masu nupasiga lohongbire aduga masurubu puruduna mabokna magi sauraba inkol adu yanghalli migi saru sayang samu iroigi akangba makok taaduna leibudu ubada maboksi hingchabini habasi angangduna khangle asum koina yenglakpada una ama hauba uraduna mabokta hanglai apo asikari manano mabokna ising chawbugi manani thaluno asumna harakpadagi nupa masana pat thalaga khawda hapsilli khara amuk chatlaga apo
ꯑꯁꯤ ꯀꯔꯤ ꯃꯅꯥꯅꯣ? ꯃꯩꯖꯥꯎꯕꯤꯒꯤ ꯃꯅꯥꯅꯤ, ꯊꯠꯂꯨꯅꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯠ ꯊꯠꯇꯨꯅ ꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯈꯔ ꯑꯃꯨꯛ ꯆꯠꯂꯒ ꯑꯕꯣ, ꯑꯁꯤ ꯀꯔꯤ ꯃꯅꯥꯅꯣ? ꯀꯛꯐꯥꯏꯖꯧꯒꯤ ꯃꯅꯥꯅꯤ, ꯊꯠꯂꯨꯅꯨ꯫ ꯃꯁꯨꯅ ꯄꯠ ꯊꯠꯂꯒ ꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗ ꯅꯨꯄꯥ ꯃꯆꯥꯅ ꯁꯤꯀꯥꯗ ꯌꯥꯜꯂꯤꯕ ꯇꯨꯝꯕꯥ ꯑꯅꯤ, ꯎꯈꯣꯛꯇꯦꯟꯗ ꯌꯥꯟꯕ ꯂꯤꯔꯨꯡ ꯑꯅꯤꯗꯨꯁꯨ ꯎꯔꯕꯣꯏꯔꯦ꯫ ꯃꯁꯨꯅ ꯍꯪꯂꯛꯄꯗ ꯃꯕꯣꯛꯅ, ꯏꯕꯨꯡꯉꯣ, ꯑꯆꯧꯕ ꯇꯨꯝꯕꯥ ꯑꯁꯤꯅ ꯑꯩꯒꯤ ꯀꯣꯛꯅꯤ, ꯃꯆꯥ ꯑꯁꯤꯅ ꯅꯃꯥꯒꯤ ꯀꯣꯛꯅꯤ, ꯂꯤꯔꯨꯡ ꯑꯆꯧꯕꯁꯤꯅ ꯑꯩꯒꯤ ꯈ꯭ꯋꯥꯡꯅꯤ, ꯃꯆꯥ ꯑꯁꯤꯅ ꯅꯃꯥꯒꯤ, ꯇꯨꯝꯕꯥꯁꯤꯅ ꯀꯥꯏꯗ꯭ꯔꯤ ꯃꯈꯩꯗꯤ ꯅꯃꯥꯒ ꯑꯩꯒꯒꯤ ꯀꯣꯛ ꯀꯥꯏꯔꯣꯏ, ꯂꯤꯔꯨꯡ ꯑꯁꯤꯁꯨ ꯇꯨꯗꯦꯛꯇ꯭ꯔꯤ ꯃꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯡ ꯇꯦꯛꯂꯣꯏ꯫ ꯀꯥꯆꯤꯟꯗ ꯎꯇꯣꯡ ꯑꯃ ꯂꯩꯕ ꯎꯔꯗꯨꯅ ꯄꯥꯏꯈꯠꯂꯒ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕꯗ ꯃꯤꯠ 9 ꯌꯥꯎꯔꯝꯃꯤ꯫ ꯀꯅꯥ ꯀꯅꯥꯒꯤ ꯃꯤꯠꯅꯣ ꯍꯪꯕꯗ ꯅꯤꯡꯊꯧꯒꯤ ꯃꯍꯥꯔꯥꯅꯤ ꯃꯔꯤꯒꯤ ꯃꯤꯠꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯃꯁꯤꯗꯤ ꯑꯃꯨꯛ ꯍꯥꯞꯆꯤꯟꯕ ꯌꯥꯈꯤꯗ꯭ꯔꯥ? ꯌꯥꯅꯤ, ꯑꯁꯨꯝ ꯍꯥꯏꯅ ꯍꯥꯞꯀꯗꯕꯅꯤ ꯍꯥꯏꯅ ꯃꯕꯣꯛꯅ ꯃꯁꯨ ꯅꯨꯄꯥꯗꯨꯗ ꯃꯔꯝ ꯄꯨꯝꯅꯃꯛ ꯁꯨꯒꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯊꯟꯇ ꯉꯥꯏꯔꯕ ꯃꯇꯝꯗ ꯅꯨꯄꯥ ꯃꯆꯥꯅ ꯇꯨꯝꯕꯥ ꯑꯅꯤ, ꯂꯤꯔꯨꯡ ꯑꯅꯤ, ꯃꯃꯥ ꯃꯔꯤꯒꯤ ꯃꯤꯠ ꯍꯥꯞꯄ ꯎꯇꯣꯡ ꯃꯌꯥꯝꯁꯤ ꯄꯨꯔꯗꯨꯅ ꯁꯒꯣꯜ ꯈꯨꯔꯨꯞ ꯊꯥꯅ ꯊꯧꯗꯨꯅ ꯆꯦꯜꯂꯛꯂꯦ꯫ ꯍꯤꯡꯆꯥꯕꯤ ꯃꯕꯣꯛꯅ ꯃꯁꯨ ꯅꯨꯄꯥꯗꯨ ꯇꯥꯟꯅꯔꯛꯂꯦ꯫ ꯐꯪꯅꯤꯡ ꯐꯪꯃꯥꯡ ꯇꯧꯕꯗꯒꯤ ꯑꯗꯨꯋꯥꯏꯗ ꯈꯥꯎꯒꯤ ꯃꯅꯥ ꯑꯃ ꯂꯧꯊꯣꯛꯂꯒ ꯏꯁꯤꯡ ꯆꯥꯎꯕꯤ ꯅꯪ ꯆꯥꯎꯍꯧꯔꯦ ꯍꯥꯏꯗꯨꯅ ꯂꯪꯊꯔꯝꯂꯒ ꯍꯅꯨꯕꯤ ꯑꯗꯨ ꯏꯁꯤꯡ ꯏꯄꯣꯝ ꯃꯔꯛꯇ ꯂꯥꯛꯁꯤꯜꯂꯦ꯫ ꯍꯅꯨꯕꯤꯅ, ꯍꯥꯏ ꯏꯁꯤꯡ ꯆꯥꯎꯕꯤ, ꯅꯪ ꯑꯩꯒꯤ ꯏꯁꯤꯡ ꯆꯥꯎꯕꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯕꯗꯒꯤ ꯏꯁꯤꯡ ꯆꯥꯎꯕ ꯐꯈ꯭ꯔꯦ꯫ ꯑꯃꯨꯛ ꯇꯥꯟꯅꯔꯛꯄꯗ ꯐꯪꯅꯤꯡ ꯐꯪꯃꯥꯡ ꯇꯧꯕꯗꯒꯤ ꯑꯗꯨꯋꯥꯏꯗ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯍꯥꯏ, ꯃꯩꯖꯥꯎꯕꯤ ꯅꯪ ꯍꯧꯍꯧꯔꯣ ꯍꯥꯏꯗꯨꯅ ꯃꯩꯖꯥꯎꯕꯤ ꯃꯅꯥ ꯑꯃ ꯂꯪꯊꯔꯝꯕꯗꯒꯤ ꯃꯩ ꯍꯧꯔꯛꯇꯨꯅ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯂꯝꯕꯤꯗꯨ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯊꯠꯂꯝꯃꯦ꯫ ꯍꯅꯨꯕꯤꯗꯨꯅ, ꯃꯩꯖꯥꯎꯕꯤ ꯅꯪ ꯑꯩꯒꯤ ꯃꯩꯖꯥꯎꯕꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯕꯗꯒꯤ ꯃꯩ ꯃꯨꯠꯈꯤ꯫ ꯃꯊꯪꯗ ꯀꯛꯐꯥꯏꯖꯧꯒꯤ ꯃꯅꯥ ꯑꯃꯨꯛ ꯂꯪꯊꯔꯝꯃꯤ꯫ ꯃꯗꯨꯗꯁꯨ ꯀꯛꯐꯥꯏꯖꯧꯕꯤ ꯅꯪ ꯑꯩꯒꯤ ꯀꯛꯐꯥꯏꯖꯧꯕꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯕꯗꯒꯤ ꯀꯛꯐꯩ ꯃꯌꯥꯝ ꯃꯥꯡꯈꯤ꯫ ꯍꯤꯡꯆꯥꯕꯤꯅ ꯑꯀꯟꯕ ꯑꯍꯧꯕ ꯈꯨꯜꯂꯥꯎꯒ ꯂꯣꯏꯅꯅ ꯑꯀꯤꯕ ꯁꯛꯇꯝ ꯎꯠꯂꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯇꯥꯟꯅꯔꯛꯈꯤ꯫ ꯐꯪꯒꯗꯧꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕꯗ ꯑꯉꯥꯡ ꯑꯗꯨꯅ ꯂꯤꯔꯨꯡ ꯑꯆꯧꯕꯗꯨ ꯄꯣꯛ ꯍꯦꯛ ꯊꯨꯗꯦꯛꯏ꯫ ꯂꯤꯔꯨꯡ ꯊꯨꯗꯦꯛꯄ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯃꯈ꯭ꯋꯥꯡ ꯇꯦꯛꯂꯦ꯫ ꯃꯈ꯭ꯋꯥꯡ ꯇꯦꯛꯅ ꯇꯦꯛꯅ ꯁ꯭ꯔꯣ ꯁ꯭ꯔꯣ ꯆꯤꯡꯅ ꯇꯥꯟꯅꯔꯛꯄꯅ ꯐꯪꯒꯗꯧꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕꯗ ꯇꯨꯝꯕꯥ ꯑꯆꯧꯕꯗꯨ ꯄꯣꯞ ꯍꯦꯛ ꯊꯨꯒꯥꯏꯕꯗꯒꯤ ꯍꯤꯡꯆꯥꯕꯤꯗꯨꯁꯨ ꯃꯀꯣꯛ ꯀꯥꯏꯗꯨꯅ ꯁꯤꯍꯧꯔꯦ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯀꯣꯅꯨꯡ ꯌꯧꯔꯛꯂꯦ꯫ ꯅꯨꯄꯥ ꯃꯆꯥꯅ ꯅꯤꯡꯊꯧꯗ ꯉꯁꯤꯗꯤ ꯂꯩꯕꯥꯛ ꯇꯤꯜꯍꯟꯕꯤꯌꯨ, ꯀꯨꯝꯍꯩ ꯑꯃꯠꯇ ꯇꯧꯖꯒꯦ ꯍꯥꯏꯕꯗꯒꯤ ꯂꯩꯕꯥꯛ ꯇꯤꯜꯍꯜꯂꯦ꯫ ꯂꯩꯕꯥꯛ ꯃꯌꯥꯝ ꯇꯤꯜꯂꯕꯗ ꯅꯨꯄꯥ ꯃꯆꯥꯅ ꯃꯥꯅ ꯀꯔꯝꯅ ꯍꯤꯡꯆꯥꯕꯤ ꯍꯥꯠꯂꯝꯕ, ꯃꯃꯥ ꯃꯔꯤꯒꯤ ꯃꯤꯠ ꯂꯩꯔꯝꯕ, ꯍꯤꯡꯆꯥꯕꯤꯅ ꯂꯧꯅꯝ ꯇꯧꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯃꯔꯤꯕꯨ ꯃꯃꯤꯠ ꯀꯣꯊꯣꯛꯄꯤꯔꯒ ꯎꯃꯪꯗ ꯋꯥꯅ ꯈꯥꯡꯍꯟꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯃꯤꯌꯥꯝꯗ ꯇꯝꯂꯦ꯫ ꯌꯦꯡꯕꯤꯌꯨ, ꯁꯤꯅ ꯏꯃꯥ ꯃꯍꯥꯔꯥꯅꯤꯒꯤ ꯈ꯭ꯋꯥꯡꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯎꯠꯂꯤ꯫ ꯃꯍꯥꯔꯥꯅꯤ ꯁꯥꯔꯝꯕꯤ ꯐꯠꯇ꯭ꯔꯕꯤ ꯍꯤꯡꯆꯥꯕꯤꯗꯨꯅ ꯏꯕꯨꯡꯉꯣ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯅꯨꯄꯥ ꯃꯆꯥꯅ ꯂꯤꯔꯨꯡ ꯑꯗꯨ ꯃꯈꯨꯎꯗ ꯊꯣꯡꯗꯨꯅ ꯄ꯭ꯔꯣꯛ ꯂꯥꯎꯅ ꯊꯨꯗꯦꯛꯂꯦ꯫ ꯃꯍꯥꯔꯥꯅꯤꯒꯤ ꯍꯥꯟꯅꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯐꯖꯔꯕ ꯁꯛꯐꯝ ꯑꯗꯨ ꯃꯥꯡꯈꯤꯗꯨꯅ ꯍꯤꯡꯆꯥꯕꯤꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯆꯥꯎꯔꯕ ꯁꯛꯇꯝꯅ ꯃꯈ꯭ꯋꯥꯡ ꯇꯦꯛꯇꯨꯅ ꯁ꯭ꯔꯣ ꯁ꯭ꯔꯣ ꯆꯤꯡꯂꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯆꯦꯟꯁꯤꯜꯂꯛꯂꯦ꯫ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯃꯤꯌꯥꯝ ꯀꯥꯏꯗꯨꯅ ꯆꯦꯟꯅꯔꯦ꯫ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯇꯨꯝꯕꯥ ꯑꯗꯨ ꯂꯩꯕꯥꯛꯇ ꯕꯣꯞ ꯊꯥꯗꯗꯨꯅ ꯊꯨꯒꯥꯏꯕꯗ ꯍꯤꯡꯆꯥꯕꯤꯒꯤ ꯃꯀꯣꯛ ꯑꯗꯨ ꯀꯥꯏꯗꯨꯅ ꯁꯤꯔꯦ꯫ ꯅꯨꯄꯥ ꯃꯆꯥꯅ ꯎꯃꯪꯗ ꯆꯠꯇꯨꯅ ꯃꯃꯥ ꯃꯔꯤꯒꯤ ꯃꯃꯤꯠꯇꯨꯁꯨ ꯑꯃꯨꯛ ꯍꯥꯞꯆꯤꯟꯕꯤꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯃꯔꯤꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯂꯣꯏꯅ ꯃꯃꯤꯠ ꯎꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯈꯣꯏꯕꯨ ꯀꯣꯅꯨꯡꯗ ꯀꯧꯈꯠꯄꯤꯗꯨꯅ ꯃꯍꯥꯔꯥꯅꯤ ꯅꯧꯅ ꯍꯥꯞꯄꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯟꯃꯤꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅ ꯃꯥꯅ ꯅꯍꯥꯟ ꯂꯣꯡꯈꯤꯕꯤ ꯔꯥꯖ ꯀꯩꯅ꯭ꯌꯥ ꯑꯗꯨꯕꯨ ꯂꯧꯁꯤꯜꯂꯨꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯅꯤꯡꯊꯧ ꯑꯗꯨ ꯃꯆꯥꯅꯦ ꯃꯃꯧꯅꯦ ꯃꯍꯥꯔꯥꯅꯤ ꯃꯔꯤꯅꯦ ꯃꯌꯥꯝꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯟꯃꯤꯟꯅꯈꯤ꯫ ꯃꯤꯅꯝꯕ ꯍꯥꯏꯕꯁꯤꯅ ꯑꯋꯣꯏꯕ ꯈꯛ ꯑꯣꯏꯕ ꯌꯥꯗꯦ꯫ ꯃꯤꯅꯝꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯈꯤꯕꯤ ꯍꯤꯡꯆꯥꯕꯤ ꯃꯔꯥꯜꯒꯤ ꯃꯇꯤꯛ ꯊꯣꯛꯄ ꯆꯩꯔꯥꯛ ꯐꯪꯈꯤ꯫